Asi-Ana Yaorakle Moscow-da numit 12ni lockdown thamkhre. COVID ki anova update amada mayam pumnamakpu amukka hanna taramna ukseri. Ngarang hauzik China-da nauna COVID ki oirakliba fibam adugi matangda yengkhraba matungda ngasi amuk Russia-da hauzik oiriba fibam adu khangminasi. Haukiba matam khara asida Russia-da COVID naba masing adugi matik yamna hengalakpa amasung narakliba mioising asigi manungda masing yamba mioi kaya ama lepa laitana sijilakpa maram oiduna ngasidagi hauraga lakliba November gi date 7 fauba lockdown thamkhre. Russia gi government thadorakpa report amagi matungina haukriba chayol khara asida Russia da chaurakna mi lising nifurom naki aduga madugi manungda mi lising amaga chamaga yankai mapan siki haiduna fongdokli. Russia gi oinadi lairiba apunba population asigi manungda 32% khaktani akogi mapung fana COVID ki vaccination tawraba mioising asi maram asina hena kudong thiningai maram amasu oiribani. Aikogi India gi oinasu haukriba numinini asida COVID ki case asi khangen hengatpagum tawri. Ngasigi oina India gi lising taratarukka chamaga yankai taruk anauba case thengnakhi aduga hairiba asi day 23 gi matungda khwaidagi wangba rise amakhakni. West Bengal gi mafam kharasing amasung atopa state kharadadi lockdown tawbasu haunarabani. West Bengal gi oina haukriba pungkun mari asida 976 anauba case lakhi aduga mioi taraga manga amana laikhide hairi. Nauna COVID ki case amukka haigalagliba asida sibagi chang asisu yamna wangbagum tawri third wave lakpagi oithokpa adu hojik leire.